Laibasida hokiba pung kungamari gi manungda COVID-19 gi anoba case nipan hengalakhi apunba active case gi masing lising mariga marfuga mapanda lairambadagi lising ahumga chatret ka marifu taraga taretta hantarakre ngarang COVID-19 na naba mioi amata laikide hauzik fawbuda laikidaba mi gi masing chamaga kunga taret lairi pung kungamari asida COVID tagi mioi chatrukka marifu taraga nipan fagalaktuna discharge tawki Hauzik fawbuda laibasida COVID-19 dagi mioi lishing kunga nithoiga chahumga kuntraga humdoi fagalaktuna discharge tawkre hairi laibasigi state singi manungda Kerala na apunba active case charted ka nimfu laiduna active case khwaidagi yamna laiba state oiri West Bengal na active case charted ka nimfu ga taret laiduna ani suba amadi Gujarat na active case nimfu chamri ga yankai ga mari laiduna ahum subada lairi Manipur dangarang COVID-19 gi anoba positive case taraga humdoi lakhibagaloina na state asigi apunba active case chamaga kuntraga taret sukre mioi taraga mari discharge tawkhibagaloina na hauzik fawbuda COVID-19 dagi fagalaktuna discharge tawkhiba mi gi masing kuntraga mari sukre hauzik leidebe active case chamaga kuntraga taret asigi manungda mioi chamga kunga mari home isolation tawduna lei hairi